ngasi April 16 athaubasingi numit khongjom day numit asina lakpada numit asimaktada thokiba yamna thamoi sokiba kaungam laroidaba thodok adugi wari matek khara nauhounana ningsingjari South East Asia da chahi lisang sitna ningthaugi lengak makhada maning tamna palakhiba piklaba iramdam maitrabak asina matau karamna ningtambagi numit taduna mikha ponbagi maikum ukhiba amadi mising yamdraba mitai khujok kharana masing yamlaba kallaba British lengaka karamna kumjali singmaga chanipan marfut tara mathoida songnakhiba maitrabaki ningtambagi aroiba lan khongjom lan amadi lanpham maduda ireibaki damak nokna thawai katkraba athowa sing adubo nauhouna na ningsinglakli amadi April 16 athowa singi numitna lakpada maitrabak cha singi thamoida Amaromda April 16 bo athauba singi numit amadi khongjom numit haina sakhangladuna Manipur Puwari gi laimaida sanagi machun haktuna laikiba numit ama matau karamna oikibano haibasidi pumnamakna khangnaraba wafamni aduga khongjom lanasi kumja lising amaga chanipan marfu tara mathoida British amadi Manipur anigi marakta soknakhiba Maitrabaki ning tambagi aroiba lan adugi saruk ama oina khongjom gi lanfamda songnakhiba achouba lan amani adungai Surchandra Maharaj na Manipur gi ningthau oina panba matamda ningthau macha masel gi marakta yengthina ba thorakpa amadi rajniti gi muknaba kayana mairi oina chakhalaktuna lising maga chanipan marfu taragi September 18 da konung manunggi lan thoki Lan aduda Kulachandra gi michang na ngamduna Kulachandrana Manipur gi ningthau oikhi aduga lan aduda maithiba phanglaba Surchandra Maharaj na Manipur gi mapanda chenduna British lenga ki mafamda changjafam nijakhibaga loinana magi mangkraba ningthau khobam adu hanjinnaba haijaki masina Manipur loksinanaba khudong chaba ngairiba British lenga ki mafamda henna mathoi hapki Masidagi British lengakna loksinanaba khongthang ama oina makhoigi paukholoi Assam gi Chief Commissioner J.W. Quinton bu Gurkha Sifai chamri puduna Manipur gi Jubraj Tikendrjit bu fananaba Imphal-da thorakhi Chief Commissioner Quinton amadi mahaki liching makhada lakhiba British officer sing aduna Jubraj Tikendrjit bu fananaba thorang kaya tauki adubu mai fakpadi ngamkhide Masidagi mamai thangda British singna Manipur gi sana sangaida ahingda lona landarakhi lan aduda mitai lanmi kaya nupi angang kaya siki yum kaya maina tumna chaki British amadi mitai anigi marakta akan mamawong dalan soknaki lan adu loirabada ahingda lona lalhauba maral leiraba British sahib manga kangla utramangda hatuna choirak piki pawasi tabada British lengakna ashawbaga loinana Manipur bu laksinna bagidamak Gurkha Sipai Tengol ahum tharaktuna tumu kasar Kohima maikai ahumdagi akan mamawongda lanjang lakhi maikai ahumdagi changsil lakhiba British singi akan balanjang adu khulai matik chana paidraba masing yamdraba maitai singna matam khara khaki oina thengba ngamlabasu matam pumbagi oina thengba ngamba haibedudi oikhide masina karam chaurba British lengakna iramda Manipur asibo loksinduna chahi lisang sitna maning tamba leibak ama oina leirakhiba maitrabak asigi ning tambagi numit takhiduna mikha ponbagi maikhum ukhi tumu kasar Kohima maigai ahumdagi changsilakhiba masing yamlaba British singi lanjang aduda tumuromdagi changsilakhiba Tengol aduna khwaidagi mapangal kanba Tengol oikhi adugumba mapangal kallaba tumuromdagi changlakhiba Tengol aduga maitai lanmi singa khongjom gi lanfamda soknakhiba khongjom lan aduna khwaidagi kanba lan oikhi amadi Manipur gi ning tambagi aroiba lamai khumjin khiba lansu oikhi Lanfam aduda pauna brajabasi chinglen sana hairang khongjana chingba maitai gi thauna faraba lanmi kayana marai bat ki damak thawai thaki asumna khongjom gi kheba chingi chingkhongda maitai singa British ka akan balan soknaki amadi lan asida Manipurna maithiba phangduna Manipur gi ning tambagi numit taki
अदुगा चैथारोल कुंबाबागी मतुंगिना लिसिंग मगा चनिपान मरफु तरामाथोगी एप्रिल कुन मंगादा माइकई अहुंगी ब्रिटिश टेंगोल सिंगना मणिपुर की कोनुंग यौरक्तुना मणिपुर बो खुदुम चनकी असिगुंबा मणिपुर की निंग तंबगी अरोइबा खोंजोम लान अदुबो निंगसिंगदुना चही खुदिंगी एप्रिल कुलहुमदोइदा खोंजोम नुमित हाइना सखंगनदुना निंगसिंग थौरम पांगथोक्तुना लाक्ली नुमित असिदा लैखिद्रबा अथौबसिंग अदुगी मफमदा हई लई कत्तुना इकाई खुमनब उत्पगी थौरम पांगथोक्ली कल्लबा लानफम अदुदा इरैबाकीदमक थवाई कत्ख्रबा इपा इपुसिंग अदुगी मफमदा मखोइगी चदा नौदा ओइरिबा मैत्रबाक चासिंगना इकाई खुमनब उत्पा मखोइबु निंगसिंगबना हौजिकी अमदी तुंगी मिरोलदा मरैबाक मजाति नुंगसिबा अमदी मरैबाकीदमकता कथोकनिंगबगी वाखल पोखनबना निंगसिंग थौरम असिगी नुंगी वहनथोकनी अमना असेंगबा लानफम ओइकिबा खेबा चिंखोंग अमदी मदुगी अकोइबसिंग अदु लैंगाकना निंगथिजन सेमगत सागतुना टूरिस्ट स्पॉट अमा ओहेंदुना लम येंगबा लाकपसिंगी पुंगनिंग सिंगसिलिबा असिमदी इरमदम असिगी मियोइ खुदिंगमकी यामना लाइवक फबनी अदुबो वखल याउद्रबा पाखंग लैसा कयानदे सेंगलबा मफम असिबो इरांग कैथेल काफम अमा ओइना लौनरकपगी ममी तारक्ले मसिमक्ति यामना लाइवक थीबने इरैबाकीदमक थवाई कत्ख्रबा इपा इपुसिंग अदुगी थवाइना लानफम असिदा पाखंग लैसा सिंगी नुंगसी यकाबुंग ओइना सेमलंबा नत्ते अदुबो नसिगी साबि सानो खरना नुंगसी यकाबुंग ओइना लौनरक्ले मसिना मैत्रबाकी सेंगलबा मफम असिबो तुंगी मिरोलदा लाना उहन्ननबा होटनरी अदुगा अमना मतम अमदा मितैगी लानबन सारंबा मफम असि अखंग अहिसिंगना बर्मा रोड की नोंगचुप्तनी हाइना मोट पीरी अदुबो हौजिक बर्मा रोड की नोंगचुप थंगबदा मितैगी लानबन सारंबगी खुबम मचेत अमता लैते मसिना हिरम मसिदा मखा ताना थिजिनबगी मथौ तारी।